ꯑꯗꯒꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯅ ꯀꯩꯗꯧꯔꯕ? ꯑꯗꯒꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯅꯅꯦ ꯑꯇꯣꯞꯄ ꯎꯃꯪꯒꯤ ꯎꯆꯦꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯎꯆꯦꯛ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯒ ꯂꯩꯍꯧꯔꯦ ꯑꯗꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯁ ꯃꯩꯇꯣꯟ, ꯅꯪ ꯍꯧꯖꯤꯛꯀꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ, ꯑꯃꯇꯪ ꯂꯤꯔꯛꯈꯣꯗꯅ. ꯌꯥꯔꯦꯍꯦ ꯖꯤꯟ ꯅꯪꯁꯤꯁꯨ ꯉꯁꯤꯒꯤ ꯋꯥꯔꯤ 3 ꯁꯨꯔꯦ ꯂꯤꯔꯤꯁꯦ ꯇꯨꯝꯃꯣ ꯌꯥꯔꯦ ꯑꯩꯁꯨ ꯋꯥꯔꯦꯕ ꯍꯌꯦꯡꯒꯤ ꯂꯤꯅꯕ ꯈꯔ ꯊꯝꯃꯒꯦ ꯉꯁꯤ ꯂꯣꯏ ꯂꯤꯊꯣꯛꯈ꯭ꯔꯗꯤ ꯍꯌꯦꯡ ꯂꯤꯅꯕ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯣꯏꯅꯦ, ꯅꯪ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯗꯨ ꯅꯪ ꯆꯥꯛꯇꯤ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯆꯥꯔꯦ ꯉꯁꯥꯏꯅ ꯆꯥꯔꯦ ꯅꯪꯒꯤ ꯃꯈꯣꯟꯗꯨꯗ ꯎꯍꯩ-ꯋꯥꯍꯩ ꯈꯔ ꯊꯝꯂꯝꯃꯨꯔꯣ, ꯅꯠꯇ꯭ꯔ ꯌꯥꯔꯗ꯭ꯔꯣ? ꯌꯥꯔꯅꯤꯗ ꯀꯩꯝꯇ ꯊꯅꯝꯗ꯭ꯔꯁꯨ ꯅꯪ ꯇꯨꯝꯗꯕ ꯑꯗꯨꯝ ꯇꯨꯝꯃꯣ ꯌꯥꯔꯦ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯋꯥꯔꯦꯕ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯂꯤꯕꯗ. ꯑꯣ ꯐꯔꯦ, ꯑꯩ ꯇꯨꯝꯃꯒꯦꯀꯣ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯤꯡꯆꯥꯕꯁꯤꯅ ꯊꯝꯃꯤꯕ ꯀꯩꯁꯨꯝꯁꯪꯁꯤꯁꯨ ꯌꯥꯝ ꯀꯜꯂꯦꯕ. ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄꯁꯨ ꯄꯥꯛ ꯉꯝꯗꯧ ꯃꯥꯟꯗꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯀꯔꯝ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯑꯩꯒꯤ ꯅꯨꯄꯤꯗꯨꯗꯤ ꯐꯖꯔꯝꯃꯅꯤ. ꯃꯆꯥꯅꯨꯄꯥꯁꯨ ꯍꯜꯂꯛꯇꯦ, ꯃꯥꯏ ꯅꯨꯄꯥꯁꯨ ꯍꯜꯂꯛꯇꯦꯅ ꯃꯊꯋꯥꯏ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ. ꯑꯩꯕꯨ ꯍꯤꯡꯆꯥꯕꯁꯤꯒꯤ ꯁꯨꯅꯨꯡꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯃꯔꯣꯏꯗ꯭ꯔꯥ? ꯍꯌꯦꯡꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯔꯤ ꯂꯤꯗꯣꯔꯤꯕ? ꯑꯩ ꯋꯥꯔꯤ ꯂꯤꯅꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯀꯥꯟꯗꯅ ꯍꯤꯡꯆꯥꯕꯁꯤꯅ ꯑꯩꯕꯨ ꯍꯥꯠꯂꯛꯀꯗ꯭ꯔꯥ? ꯍꯔꯤꯁ, ꯑꯩꯈꯣꯏ ꯇꯥꯎ ꯂꯪꯖꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯍꯤꯡꯆꯥꯕꯅ ꯐꯥꯔꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗꯤ ꯍꯥꯏꯔꯤ. ꯑꯗꯨ ꯅꯪ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯀꯣ. ꯏꯇꯥꯎ, ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯍꯥꯏꯁꯦ ꯍꯤꯡꯆꯥꯕꯅ ꯐꯥꯔꯒꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯥ ꯊꯤꯔꯨꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯊꯥꯗꯣꯔꯛꯇꯁꯨ ꯂꯩꯇꯦ ꯍꯥꯏ. ꯑꯗꯣ ꯍꯤꯡꯆꯥꯕꯒꯤ ꯁꯨꯅꯨꯡꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯈꯔꯗꯤ ꯂꯥꯞꯄꯤꯕꯨ ꯏꯇꯥꯎ. ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯗꯤ ꯑꯣꯏꯔꯔꯣꯏ. ꯅꯪ ꯃꯐꯝꯗꯣ ꯇꯥꯛꯂꯛꯑꯒꯦꯔꯥ? ꯄꯥꯏꯔꯒ ꯑꯣꯏꯅ ꯆꯠꯂꯁꯦ. ꯑꯦ, ꯀꯩꯅꯣ ꯄꯥꯏꯔ ꯆꯠꯂꯁꯤꯒ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯏꯇꯥꯎ ꯍꯣꯏ ꯄꯥꯏꯕ ꯉꯝꯃꯦ, ꯑꯗꯨꯒꯤꯅꯤ. ꯅꯪ ꯄꯥꯏꯕ ꯉꯝꯃꯦꯗꯤ ꯑꯩꯉꯣꯟꯗ ꯅꯍꯥꯟꯈꯩꯗꯤ ꯍꯥꯏꯁꯨ ꯍꯥꯏꯗꯅ. ꯍꯣꯏ ꯂꯥꯛꯑꯣ, ꯑꯩ ꯂꯝꯕꯤꯗꯣ ꯇꯥꯛꯀꯦ ꯂꯥꯛꯑꯣ, ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯁꯤ. ꯍꯣꯏ. ꯏꯇꯥꯎ, ꯑꯩ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯍꯔꯤꯁ? ꯈꯪꯗꯤꯌꯦ, ꯑꯩꯒꯤ ꯄꯋꯥꯔꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ. ꯄꯋꯥꯔꯕꯨ ꯃꯥꯡꯈ꯭ꯔꯦꯕꯨ ꯀꯩꯅꯣ? ꯑꯗꯨꯗꯤ ꯅꯪ ꯄꯋꯥꯔꯗꯣ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯨꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ? ꯑꯩ ꯅꯪ ꯐꯨꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ. ꯅꯪꯅ ꯑꯩ ꯐꯨꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪ ꯆꯥꯊꯣꯛꯄ ꯇꯥꯔꯦꯗꯅ. ꯍꯥ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯐꯥꯒꯤ ꯇꯧꯅꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ. ꯑꯗꯨ ꯏꯇꯥꯎ, ꯅꯪꯒꯤ ꯄꯋꯥꯔꯗꯣ ꯃꯇꯧ ꯀꯔꯝꯅ ꯐꯪꯈꯤꯕꯅꯣ? ꯑꯗꯨ ꯑꯝꯇ ꯅꯤꯡꯁꯤꯡꯉꯨꯅꯦ. ꯑꯗꯨ ꯅꯤꯡꯁꯤꯡꯉꯗꯤ ꯑꯃꯨꯛ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯁꯛꯇꯤꯗꯨ ꯄꯤꯔꯛꯈꯤꯕꯗꯣ ꯎꯃꯪ ꯑꯁꯤꯗ ꯎ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛꯇ ꯄꯤꯔꯛꯈꯤꯕꯅꯦ. ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛ ꯍꯥꯏꯖꯔꯨꯔꯗꯤ ꯁꯛꯇꯤꯗꯣ ꯑꯃꯨꯛ ꯄꯤꯔꯛꯄꯁꯨ ꯌꯥꯏꯌꯦ. ꯑꯗꯨꯗꯤ ꯍꯔꯤꯁ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯍꯤꯡꯆꯥꯕꯗꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯆꯠꯂꯁꯨ ꯀꯥꯟꯅꯔꯣꯏ, ꯍꯥꯏꯕꯗꯤ ꯏꯕꯥꯅꯤꯅ ꯊꯦꯡꯅꯕꯁꯨ ꯉꯝꯃꯣꯏꯗꯕꯅꯤꯅꯀꯣ. ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯁꯛꯇꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯂꯧꯔꯨꯕ ꯇꯧꯔꯁꯤ. ꯍꯣꯏ ꯏꯇꯥꯎ, ꯃꯗꯨꯒꯤ ꯄꯋꯥꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯍꯤꯡ ꯆꯥꯕꯗꯨ ꯊꯦꯡꯅꯕ ꯉꯝꯗꯧ ꯃꯥꯟꯗꯦ. ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯁꯤ ꯏꯇꯥꯎ. ꯀꯔꯤꯅꯣ ꯍꯔꯤꯁ, ꯁꯥꯏ ꯃꯐꯝꯁꯤ ꯌꯧꯔꯛꯄꯁꯤꯗ ꯌꯥꯝ ꯏꯪꯕꯗꯧ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ? ꯏꯇꯥꯎ, ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯩꯕ ꯎꯗꯣ ꯑꯗꯨ ꯌꯧꯁꯜꯂꯛꯑꯦ, ꯑꯗꯨꯒꯤꯅꯤ. ꯑꯣ, ꯃꯥꯡꯗ ꯂꯩꯕ ꯎꯖꯥꯎꯁꯤꯔꯥ? ꯃꯥꯅꯤ ꯏꯇꯥꯎ, ꯑꯩꯅ ꯑꯍꯥꯟꯕ ꯎꯃꯪꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯣ, ꯃꯁꯤꯒꯤ ꯎꯖꯥꯎꯁꯤꯗꯅꯦ ꯑꯩꯅ ꯑꯍꯤꯡ ꯂꯦꯛꯈꯤꯕꯗꯣ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯦꯡꯅꯈꯤꯕꯅꯤ. ꯑꯗꯨꯗꯤ ꯏꯇꯥꯎ, ꯂꯥꯏꯔꯦꯝꯕꯤꯗꯣ ꯀꯧꯔ ꯌꯦꯡꯉꯨꯗꯅ ꯊꯣꯛꯂꯛꯄ꯭ꯔꯥꯅ. ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯀꯧꯒꯦ. ꯑꯕꯣꯛ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯑꯩꯅꯦ, ꯍꯔꯤꯁꯅꯦ. ꯍꯔꯤꯁ, ꯅꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯌꯨꯝꯗ ꯂꯩꯇꯕꯖꯥꯠꯂꯣ? ꯀꯔꯤꯝꯇ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ? ꯈꯪꯗꯦ ꯏꯇꯥꯎ, ꯂꯩꯔꯝꯗꯧ ꯃꯥꯟꯗꯤꯌꯦ. ꯂꯩꯔꯗꯤ ꯑꯗꯨꯝ ꯈꯨꯝꯃꯛꯄꯅꯦ, ꯑꯩꯅꯕꯨ ꯀꯧꯔꯗꯤ. ꯑꯗꯨ ꯏꯇꯥꯎ, ꯎꯈꯣꯡꯁꯤꯗ ꯉꯥꯏꯍꯥꯛ ꯂꯥꯏꯔꯦꯝꯕꯤꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯁꯤꯔꯥ? ꯍꯣꯏ ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ. ꯂꯝꯁꯥꯡ ꯂꯥꯛꯄꯩ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ.
ꯍꯔꯤꯁ ꯅꯣꯏꯒꯤ ꯑꯕꯣꯛ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯂꯥꯛꯈ꯭ꯔꯕꯖꯥꯠꯂꯣ ꯂꯥꯛꯇ꯭ꯔꯦꯃꯤ ꯏꯇꯥꯎ ꯅꯪꯕꯣ ꯍꯦꯛ ꯂꯥꯛꯄꯒ ꯑꯗꯨꯝ ꯈꯪꯅꯦꯃꯤ ꯂꯥꯛꯄꯒꯗꯤ ꯈꯪꯅꯤꯀꯣ ꯃꯥ ꯂꯥꯛꯑꯒ ꯇꯨꯃꯤꯟꯅꯒꯗꯤ ꯇꯨꯝꯃꯒꯗꯤ ꯂꯩꯔꯝꯃꯣꯏꯀꯣ ꯂꯩꯔꯝꯃꯣꯏꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯑꯩ ꯎꯕꯒꯅꯦ ꯑꯗꯨꯝ ꯀꯧꯔꯛꯀꯅꯤ ꯐꯔꯦ ꯐꯔꯦ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯕꯅꯤꯗ ꯑꯦ ꯏꯇꯥꯎ ꯍꯧꯖꯤꯛ ꯃꯈꯣꯟ ꯑꯃ ꯊꯣꯛꯈꯤꯕ ꯇꯥꯍꯧꯕ꯭ꯔꯥ ꯀꯩ ꯃꯈꯣꯟ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦ ꯏꯇꯥꯎ ꯉꯁꯥꯏ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯃꯈꯣꯟ ꯑꯃ ꯇꯥꯏꯌꯦ ꯌꯥꯔꯦ ꯅꯪꯁꯤꯁꯨ ꯎꯃꯪꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯑꯩꯅꯦ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯀꯅꯥꯝ ꯀꯩꯝ ꯇꯧꯔꯣꯏ ꯀꯤꯍꯟꯈ꯭ꯔꯦ ꯅꯪꯁꯤꯁꯨ ꯅꯪꯒꯤ ꯄꯋꯥꯔꯗꯣ ꯃꯥꯡꯈꯤꯕꯗꯩꯅꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯁꯟꯈ꯭ꯔꯦ ꯅꯪꯁꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯄꯋꯥꯔ ꯃꯥꯡꯕꯗꯩꯅꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯩꯁꯦ ꯁꯣꯔꯁꯥ ꯍꯥꯏꯕꯁꯦ ꯄꯪꯀꯤꯗ ꯀꯤꯌꯦꯕ ꯇꯣꯡꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯎꯃꯪꯒꯤ ꯅꯤꯡꯊꯧꯗꯤ ꯅꯣꯡꯁꯥ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯅꯣꯡꯁꯥꯁꯨ ꯅꯠꯇꯅ ꯍꯣꯏꯅꯦ ꯎꯃꯪꯒꯤ ꯅꯤꯡꯊꯧꯗꯤ ꯅꯨꯡꯁꯥ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯨꯡꯁꯥꯗꯤ ꯂꯩꯇꯦꯗꯅ ꯑꯩꯅ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯐꯔꯦꯁꯦ ꯉꯁꯤ ꯅꯣꯡꯉꯥꯟꯕꯗꯩꯅꯦ ꯈꯣꯡ ꯆꯠꯄꯗꯩ ꯋꯥꯕ ꯂꯣꯏꯔꯦ ꯉꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯏꯁ ꯅꯪꯅ ꯋꯥꯔꯤꯕ ꯑꯩꯒꯤ ꯏꯊꯛꯇ ꯇꯣꯡꯉ ꯆꯠꯂꯒ ꯅꯪꯅ ꯋꯥꯔꯤꯕ ꯍꯣꯏꯕ ꯉꯥꯛ ꯄꯣꯊꯥꯔꯁꯦꯕ ꯑꯕꯣꯛꯇꯣ ꯁꯣꯏ ꯂꯥꯛꯀꯅꯦꯕ ꯃꯥꯡꯇꯦ ꯋꯥꯏ ꯋꯥꯍꯦꯡꯕꯝ ꯒꯣꯒꯣ ꯏꯁ ꯃꯅꯥꯎ ꯖꯨꯗꯣꯀꯥ ꯍꯦꯟꯊꯣꯏꯕ ꯆꯤꯡꯉꯥꯈꯝ ꯑꯖꯥꯠ ꯈꯥꯟ ꯊꯪꯆꯥꯕꯝ ꯈꯦꯂꯦꯟꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡꯊꯦꯝ ꯒꯤꯠꯆꯟꯗ꯭ꯔ ꯊꯪꯅꯥꯎꯖꯝ ꯑꯦꯜ ꯑꯌꯤꯡꯕꯤ ꯆꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯎꯖꯥꯎꯁꯦ ꯃꯤꯒ ꯀꯩꯒꯒꯤ ꯃꯅꯝ ꯅꯝꯃꯤꯅ ꯃꯅꯥꯛ ꯅꯛꯄꯗ ꯀꯅꯥ ꯂꯩꯕ ꯖꯥꯠꯅꯣ ꯃꯁꯤꯗꯤ ꯏꯁꯨꯅꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯃꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯏꯁꯤꯅ ꯏꯁꯨ ꯅꯨꯄꯥ ꯍꯧꯒꯠꯂꯛꯑꯣ ꯑꯕꯣꯛ ꯍꯜꯂꯛꯑꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯀꯩꯅꯣ ꯑꯕꯣꯛꯇ ꯂꯣꯏꯅ ꯇꯝꯃꯣ ꯑꯕꯣꯛ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯎꯃꯪꯗ ꯑꯃꯨꯛ ꯑꯩ ꯊꯤꯕ ꯆꯪꯈꯤꯅ ꯂꯩꯔꯝꯗꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯎꯃꯪꯗ ꯄꯥꯕꯨꯡ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯐꯥꯔꯒ ꯃꯥꯒꯤ ꯁꯨꯅꯨꯡꯗ ꯊꯅꯝꯃꯦ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯍꯤꯡꯆꯥꯕꯒꯤ ꯃꯈꯨꯠꯇ ꯀꯟꯕ ꯉꯝꯅꯕ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯌꯣꯅ ꯍꯥꯏꯖꯕ ꯂꯥꯛꯄꯅꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯪꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯁꯤꯡ ꯑꯗꯣ ꯑꯕꯣꯛꯅ ꯑꯃꯨꯛ ꯂꯣꯏꯅ ꯍꯟꯖꯟꯕꯤꯔꯒꯦ ꯍꯔꯤꯁ ꯅꯪꯗꯤ ꯄꯣꯁ ꯑꯃꯗꯤ ꯇꯥꯔꯦꯍꯦ ꯅꯪꯒꯤ ꯗ꯭ꯔꯦꯁꯀꯁꯤꯗꯤ ꯐꯖꯔꯦ ꯄꯣꯁ ꯇꯥꯕ꯭ꯔꯥ ꯏꯇꯥꯎ ꯍꯦꯔꯣꯒ ꯃꯥꯟꯕ꯭ꯔꯥ ꯃꯥꯂꯦ ꯏꯇꯥꯎ ꯑꯕꯣꯛꯇꯨꯗꯤ ꯑꯕꯣꯛ ꯂꯩꯔꯝꯕꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯔꯤꯁ ꯑꯕꯣꯛ ꯂꯥꯏꯔꯦꯝꯕꯤꯗꯣ ꯅꯉꯣꯟꯗ ꯕꯣꯔ ꯄꯤꯔꯝꯃꯒ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯔꯤꯁ ꯑꯩ ꯍꯤꯡꯆꯥꯕꯒꯤ ꯂꯩꯐꯝꯗꯣ ꯇꯥꯛꯑꯒꯦ ꯏꯕꯥꯅꯤ ꯃꯐꯝꯗꯨꯗ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯏꯇꯥꯎ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯊꯔꯔꯣꯏꯁꯤ ꯍꯔꯤꯁ ꯑꯁꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯨꯅꯨꯡ ꯆꯪꯐꯝꯁꯦ ꯑꯁꯤꯗꯅꯤ ꯍꯤꯡꯆꯥꯕꯅ ꯂꯩꯁꯦ ꯍꯤꯡꯆꯥꯕ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ ꯁꯨꯅꯨꯡ ꯃꯅꯨꯡꯗꯒꯤ ꯁꯠ ꯊꯣꯛꯂꯛꯎ ꯁꯨꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯅꯪꯅ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯁꯠ ꯊꯣꯛꯂꯛꯎ ꯀꯅꯥꯅꯣ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯐꯣꯟꯁꯦ ꯑꯃꯨꯛꯅ ꯍꯥꯡꯈꯤꯗ꯭ꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡ ꯇꯥꯕꯅꯤꯅꯦ
ꯀꯧꯔꯛꯏꯗꯣ ꯅꯪꯂꯥ ꯃꯥꯅꯦ ꯑꯩꯅꯅꯦ ꯅꯪ ꯀꯧꯔꯛꯏꯗꯣ ꯏ ꯁꯣꯏꯅꯥꯝ ꯅꯪ ꯑꯣꯏꯔꯦ ꯀꯧꯔꯛꯏꯗꯣ ꯈꯣꯟꯒꯗꯤ ꯌꯥꯝ ꯍꯥꯎꯇꯅ ꯀꯧꯔꯛꯏꯅ ꯃꯤꯖꯥꯎꯅꯒ ꯀꯧꯔꯛꯄꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯁꯣꯏꯅꯥꯝ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯦ ꯍꯤꯡꯆꯥꯕ ꯅꯪꯅ ꯑꯩ ꯄꯥꯕꯨꯡ ꯐꯥꯖꯅ ꯂꯩꯔꯦꯗꯣ ꯑꯩ ꯈꯪꯉꯦ ꯍꯧꯖꯤꯛꯃꯛ ꯑꯩ ꯄꯥꯕꯨꯡꯗꯣ ꯊꯥꯗꯣꯔꯛꯑꯣ ꯑꯣ ꯃꯅꯨꯡꯗ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯣꯏꯔꯦ ꯅꯪꯒꯤ ꯄꯥꯕꯨꯡꯗꯨꯗꯤ ꯑꯩꯅ ꯊꯥꯗꯣꯛꯑꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯃꯐꯝꯁꯤꯗꯒꯤꯅꯦ ꯌꯥꯝꯁꯨꯝ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨꯅꯦ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅꯅꯦ ꯑꯩ ꯄꯥꯕꯨꯡꯗꯣ ꯊꯥꯗꯣꯔꯛꯇ ꯇꯥꯔꯕ ꯅꯪ ꯑꯩꯅ ꯐꯨꯗꯦꯛꯑꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝ ꯅꯥꯏꯗꯦꯅꯦ ꯃꯊꯛꯀꯤ ꯑꯍꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯍꯤꯡꯆꯥꯕ ꯅꯪ ꯊꯥꯗꯣꯔꯛꯑꯔꯣꯏ ꯑꯩ ꯅꯪ ꯄꯥꯕꯨꯡꯗꯣ ꯊꯥꯗꯣꯛꯑꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯐꯩ ꯐꯩ ꯆꯥꯕ ꯅꯪ ꯏꯅ ꯊꯋꯥꯏꯗꯤ ꯀꯟꯕꯤꯔꯒꯦ ꯅꯪꯅ ꯑꯩ ꯄꯥꯕꯨꯡ ꯆꯥꯗꯕꯒꯤ ꯍꯔꯤꯁ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯄꯥꯕꯨꯡ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯑꯩ ꯌꯨꯝꯗ ꯌꯧꯔꯒ ꯐꯖꯅ ꯇꯝꯃꯒꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯍꯔꯤꯁ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5,500ꯗ ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ